ngasi phongkiba tongan Manipuri siphongsinga masum thokiba thodo wathoksingdagi maruibi ipausing miyamna thamjagi ahanmada Manipur violence CBI na miyoi mapangi mathakta charge thagatkre Manipur da thokliba irang asiga mari lainana satliba sayesgi July thada nupi ama pharba matung hatkibaga mari lainana Assam ki Guwahati da lebi special judge CBI ki Cota Central Bureau of Investigation CBI na miyoi mapangi mathakta charge thagatkre CBI की मतुंग इन केस अदु मणिपुर गवर्नमेंट ना सिन्नरकपदिगी थिगत पाउखिबनि लोइना इंडिया लेंगाना नोटिस थोक्तुना CBI ना केस अदु पाइरखलि जुलाई 15 की नुमियुंग मतुंग मिनिट 10 रोम ताबद इम्फाल ईस्ट के सौंबुम गेट मनाक्तगी नुपी अमा मसिंग यामलबा मियामना फारबा मतुंग काइबी विलेज रोम न पुदुना सखि मदुगी मतुंग नुमिट अदुमक्तदा नुपी अदुगी असिबाक्सांग फमंगमखिबनि CBI na case adu thigatpada nupi edu hatkibaga mari leinana nupi yauna miyoi mapan senari haiba khangmangki madugi matung ina CBI na charge adu court langhatkibani CBI na makhata na phongdokhibada case aduga mari leinana haujik su makhata na thigatpagi thabak sathari Manipur thoklibi hingsa gi thaudo asigi manungsanna lusi maring sa yangkhai ge manga miyot khutpu amana phaduna pukhraba matung numaina kaptuna halamkibani Indian Penal Code की तुआन सेक्शन के आगे मखार मणिपुर पुलिस ने केस में रजिस्टर तौखी नुपी मंगा याउना मियोई मापन की मथक मणिपुर पुलिस ने जुलाई 13 तरुक केस लौखतुना फगतखि लोइनना खुसु खुलाइगा कोनना गाड़ी अमा फगतखिबनि मणिपुर थोक्लिबा इरांग असिगा मरी लैनना मणिपुर लेंगाना केस क्या CBI दा सिनखिबा लैरे लोइनना सुप्रीम कोर्ट की पाक्ताक मतुंग इना थिगतपगी थबक सतखिबनि हाइदि अमरमदना Manipur gi akan bai hingsa gi irang asigi serakta Myanmar National Lising Magasani Palom state asida sangslaki report Sin Cookie narco terrorist sing yaw no cookie jaw kangluki khulai pai bising satharakli bi hingsa na maram oiduna miyoi kya lanjena ba amadi awaba mayong nari ba serak sida Myanmar National Lising Magasani Palom international boundary lanthokuna Myanmar gi Manipur sangslakra hari Myanmar military junta amasum ethnic rebel groups singi marakta asauba lana mamayuknabigi sang nongmagi hengalakhibaga loinana Myanmar national kayamarom Manipur leptana sangsilakpadagi hausuk mi painingai oiba thamada yausilakre hausumaki oina Manipur sangsilaktuna leiriba Myanmar national singi masingasi lisingamagasani palom sure Haokip thangza numita Myanmar national samang yangkhairum India Myanmar gi ningtina sambal khadaba border lands laktuna Technopol district thunglakre haina pawgi likhuna sina phungdorakli hairiba Myanmar nationalist singasi India ga Myanmar ga tainariba border pillar number 74 amasum 75 ki marakta Haokip thangza numiki angan ba ayukta thunglakhiban hairi makoi hauzumaki oina Manipur gi border town more dagi kilometer kullom lapama phamama oiriba Betuk village ta leidi hari Myanmar ga tainari bungam khairom dagi pirakhiba report singi matungina Myanmar army na ikui kuidringai mamangda Sagaing region gi Tamu district leiba Tanta pin village ta leiba yum sani ga tararom tumna mai thadokrabani hari hanaki thaudo aduga loinana hausik lamda maduda miyot minagi thawong sing hengalakpadagi khunja sing adu mayum thadoktuna yum thangnariba India gi saruk ama oiriba Manipur gi ngam khai manungda chensilakhiben hari Myanmar National asi maru oina Technopol amasum Kamjong district singda sangjapam lawduna leiri saliba December gi taruk fawbra Kamjong district ta hangtokliba tuam relief camp singda miyoi lising amaga satruk yang khairom sangjapam lawri hari Myanmar akan melan tholakpadigi khunja kayamarom India gi ata state singdagi sangjapam lawduna leikhrabani thoidok hendokna Mizoram da leiriba Mizo singa horakam tinaba mapam amasung Sajat lisat manariba Myanmar gi sin cookie jaw kangluki khunjas military junta gi miyot minai hengalakhi bagaloinana Mizoram na sensilaktuna sangjapam lawribani Mizoram gi anabu minister Laldu Homanasu refugees singa siki khundalaita hananaba madi makoida miyoibigi minungsiga loinaba tengbang singpina bigi damak thabak paikhatpasu haukrabani Anawasi Minister Sina Atupamatamna New Delhi Satuna Home Minister Amit Shah Masum External Affairs Minister S. Joysankar Gasuna Duna Mizoram the Lanjena Tunu Ladiba Myanmar Nationalist Singamasum Manipur Hingsag Irang Lanjena Raglava Kokizo Community Singi Miyoi Sing no Kundalita Hananava Taurang Paikat Padamapung Paba Mating Pangvinava Takshiluragani Habawa Pamsu Lady Benhedi Autopapa Mana Luhong Makuidriba Matai Manau Yauna Car Truck Tengzanabada Mangala Kidre
Chhattisgarh ki Jangir Sampa district thokiba laibak thiba gari thengjanabagi thawdo amada handak nauna luhonglakhiba matai manau yauna puna miyoi manga laikhidre haina police na phongdorakli matai manau do atopa miyoi ahunga loinana car ama tongduna lakhibada atopa maikai romdagi lakpa truck amaga thengainabada khudong thiba thawdo do mayoknakhibani accident gi thawdo do mulmura police station area gi manungsana leiba Pakaria Zolan village manakta ngasi ayu angan mada thokibani matai manau adu Sibarin Ryan town dagi luhonglaba matungda yumda halakpada khudong thiba thawdo adu mayokna khibani haina police official amana phongdokhi ahan bai goina phanghiba pawgi matungina Jangir Sampa district ki Baloda village ta leiba Subam Soni hairiba miyoi adu Sibarin Ryan lamdamda leiba nupi amaga ngarang numidang luhongkhibani Bor kainya amasuma khoigi imung manunggi miyoi ahunga tharaga punna miyoi manga car ama tongduna Baloda khungangda lakhibagi lambida atopa maikai romdagi ayangba khongjal thorakhiba truck amaga thengjanakibani car aduna tonglakhiba miyoi manga gi manungdagi kainya adu yauna miyoi mari di mafam adumakta sikhi eduga ka hena soklaba bor aduna hospital yawuda mahaki asokpa duna maram oiraga sikhi laikhidabani haidi car adubu thorokhiba Om Prakash Soni kauba borgi mapa adusu thawdo adura laikhidre haina police na phongdokhi thawdo adugi paw hek phangmaga police na mafam adura thunna yangna sangshinduna laikhidrabasing adugi haksang punamak postmortem gidamak lakhatkhi mafam aduragi nanthokhtuna sienkraba truck driver adu police na faganaba akan mathibu humbagi thabak sathaba hokhredi Makasa tharak poirang asi phongkhiba na hadrol thawdang pauksigi anisubu lamai editorial page tagi special content moina mayamna thamjage Manipur bo Haokip singna Thugainaba Hotnarakliba sida Tuminna Yengduna Leiragadra Dr. Akoisna Singha Manipur gi irang hantarakpagi muhutta sakhalakli maikai kayaromda yengsinbagi tangai fadi yelhaumi maitei amasung koki singu pukning wakhal punamak manghanbiraga naronda barat ki mapani gi ain kaina sangsilaku yelhaumi nataba jati kangbu singna makhoi gi hingbagi hak struggle for existence Manipuri Maitei Singi Matakta Semjinba Aranba Wapam Mayama Haijin Madanatana Christian gi victim card Pashinaraga Barat ki Yeknaba Lebak Singdagi Mating Loroga Barat Thugainaba Hotnarakpada Manipur gi Susampura Mai Hawanpham Ohenanaba Hotnaribisingi Laktagi Gujarat Central University gi Center for Studies in Society in Development Department Cota Rasang Assistant Professor Oiba Khaimolan Haokip na Siswamani Hairibana Sina Gujarat Center for Culture and Developments in Badodaran Silang Manumini Goiba Seminar Marueva Isilna Tradition and Modernity Complementary Art Takeover of Governance in India Oibishida Mari Irei Lainadana Maki Masa Isil Topic Land Loss Tribal Land rights in Manipur, government using constitutional mechanism to deprive minority cookies of land rights amada Manipur Sarkar bu saibi ab sairaga asumna Manipur Sarkar Manipur gi singkhong singyad masing yamna khunda jaba lamsing munana bohona bada aran malenga klon gi pambai sing seasonary haina saliba thasi ki sachet ahumda phongdorakpasi yamna ikai khangdaba Manipur haib lamdam sida maram natana khunda sinkhibadagi barat pumbagi oina NRC biometric pen ILP amasum 1972 gi matung ain kaina sangsilakpa mitopna singba barat sarkarna hotnarakpada pokning wakhal ipa pakhana madi mipai thawaina Manipur leiba phanglaroidara khana kibadigi aduguma barat ki nungsup sidai gi university amada professor Mayam tinba seminar amada sabak phakpa sabasi kayam koina satkadoribano amasum magna pallibak kuki kanglup singse Manipur gi yelhomi gi natti haiba masana taksabigi wapam yauri Khaimolan Haokip ki wapong dokta kuki singna haurak ngai digi singkhong singyar khundadun leiri aduga sarkarna kuki singna hingnanaba leijagadaba lam sing Manipur sarkarna maitei singidamak ohenanaba honari aduga masipunamak oiraknaba sahi sigi methada Manipur sarkarna maitei sing insinduna Haokip bank photo yengbiu thugaiduna manghali haina national seminar gi warol oina irakpasi hairiba Haokip asigi sauraba criminal crime amani maramni magna phongdorakliba photo si Manipur gi Susampu district ki khumujama khungang gi yum sing ne amasum asiguma yum sing asi Haokiba me ahum marida nominally subna sin ko kijo illegal immigrants sing thugai ki duna maduda leramba maitei sing Manipur gi manungda mafam kyar lanjena duna leiribani matang sida wafam khara maitraba ki khunthok londa ariba nunggiyu
Paleolithic ki matam Krishna poktringay sahi lising nifum ki mamangda Manipur ki ipaipu sing Urkhul district ki Kangkhui Monga Sorung Sing Tamenglong district ki Songbu Sorung Sing da leirambadigi hausuki tampak lamdam oiriba singda ising kangkrabam tungda ipaipu sing aduna kaubru sing sangda kumtharaktuna singmai maktada salai teret ki sangai yumpham natragana imoinu funga yumpham haina khangnaba singi manakta Faugden haina khangnaba mafam sida tampak ki ipaipu sing taboki adugo laiminaram ipaipu sing dugi marakta kharamadi singdonu khunda aduna lehawwa singna naga tangkhul ipaipu oidun lehki asumna tami amadi ipaipu singi marakta tamda khundawa horakraba ningthau singna makhoigi singasan langbu khudimakta tangkhulgi phijena laiteng oiduna hapnarakli asumna ningsingba sumlakli asumna nainaba muk yaribadi koki singsi manipur khundaba kyam kuirabagi haibisini British Major General Sir James Johnston Krishna poklaba matung ing sok lising amaga sani panga kuntrari ing lising amaga sani panga nifunga sidagi sai samaga marpa phawgi manungna koki singsi khongsai haina ahan boina tayen phungdoki ing sok lising amaga sani panga nifuga mangada Sir Colonel Nicholas na Malay Peninsula dagi langi posai puhan boina furakibani maduna maram oraga koki haina kauki haini Khongjai koki sing asi miram dagi lakpa oiduna su Manipur gi hana laijaramba singni tami maite amadi naga gi mathakta otnaiba dictatorship authoritarians oiba pamba kangbu singni haina mathaki general amadi colonel singna sak takpirami ningthauna khongjai koki singbu makhoigi saramsat ki mataududa yaninglakta colonel slosta sinnaduna kasargi langjing singda Manipur gi thangjing singi singsangda amadi moirangi khanung suki singthakta khundahan khinaraba haiki mathang makha satharakpo oina special content moina sanalaiba pauksi degi sanalaiba ki mapau mayam de sinjagi nai khai khredana ladu inari ngai kuki tumna hatkani law khramale nepram krishna mohon misang sengbatuna aini heli haina bo honabada minamba oidaba mayam sijunaba haibisi pumang mangjarabani haina akhang hai athoiba miyoi singna haina bataki asidasu natte tumlibadu sirabani hagotlabadu hinglabani maramaduna hagotlo suhai malemasda numit thana lairiba makai aikoi miyoibana hingliba makai sumduna ta leiragadaba sida hidakumlaba laipauni tawbagi budi aikoi chief minister n berena su mamang sai english singaniga kungani thogi december taraga marida sanapati district ki manung sanba khabum karong Sanjidari Sports Complex ta pangthokiba ahumsuba Barak Festival 2022 loisinbagi thoramda haikibadi politicians singbu miyamna matam amada huranba oidaba ngangba phagi lila oina urambadu ngasini miyamna thajaba hengalakli miyamgi lusingbu oirabadi ngangthokiba wa khudimak thabak to onthokpa haiba wakhalonda state asida lengakliba timmasina thabak tawri asini adumnadi oiraga haujik lengakliba timmasi misang khombada minamba oidaba mayam sesinarabra tum libra natragana hagot libra khangdre hainaragli sisu kuireda adubo handakti momon nokladuna mareng thekatuna ladu inaduna saminari ngai maitai na taragumde plap hato pikhredana satkhredana makhoi khoigi hayengi damak amaromdana igilaman ina singani koki tumna hatkani lawkhramale miyamna taramgani da angam athau lengak pasingsu BJP na lusingba double engine lengak to miyamna thajaba hengalakli haikibadudi handakta pangthoki state mangagi assembly election na BJP na state ahumda chauna mai pakhiba aduna sumlagadaba male adubu state asida maitai kuki numit saniga kungini thoirom suraba lana siga yengnarurabadi politicians sing matam amada huranba oidaba ngangba phagilila oina unarami haikibadu amuk hanjilagrabra hainaraktabusnati saliba tha siga ahum amasum mari numaijung amasum ningthokaba numita phal lauthokibi state mangagi assembly election na BJP ni state ahumda mai pakhiba aduda state asigi yelhomi miyamna hauzik thengnariba awana mikap miraukol tengthana oiba punamak tadaba makai imphal gi thambal sanglenda harauba phongdoktuna momon nokminaduna ladu inakiba saminakibadu misa miyamgi mi yengdadi laingakliba timasi lamdamasigi yelhomi miyambu karisu leitana khanbani haina launari state asigi law and order gi phibam phagalakle hanagi natre thokliba numit saniga kungani thoi suraba hingsagi irang hana sunari bisi loisinna ba khudimakna wari sanaba hore Manipur gi BJP gi MP member of parliament ani puthokta bi yadi haina lauringai
Haokip Ningthokaba numikki ayukta Koki militantsingna maitai masa naha taragahumdai ot nairaga pulap hatkibada maikei kyada miyamna tingthana oiri. Towan political party sing lupsingna penadabag loina awaba phonari. Adubu double engine lengak lusing liba BJP gi maikei digidi ngasi phawb oye matab haidri. Hairambadi yai miyamdi tadri aronba madi leiba mali swaida su miyamgi singnabadi phungdoknarakli. Ladu inaduna saminakhiba numit aduda aikhogi Chief Minister N Birena Laipokumlava Prime Minister Narendra Modi modern politics ki Sanakyani hariba Home Minister Amit Shah BJP President JP Nada paraga naikhaibada state mangagi election campaign political mahikya patlaga mangkhre Rahul Gandhi gumbu wakhal mapung phadriba politician amana Narendra Modi lamba tawa yakhiroi su haikimale media report thengnabani Thau thum morok maru marang masal suna haplaga Modi Amit Nada ahum sangna state mangada naikhai with state ahum da mai pakibasi thagatningai ni adubu pikraba Manipur lenga sigi war on drug ki mayuk India gi wangmari gi sangsilakpani haiba Koki narco terrorist sing thatare helaba phaw naikhai ba ngamdri matam gi thoa ba haiduna ngangduna lauduna damka tawduna leiri tha khra da ngairab Lok Sabha election gi misang khongbatuna ahen batali Minamba oidaba mayam sejanari masimang state asi tungna kari ohelakadagi haiba ngamdri simasu miyamna murum sonari bani Tenopal district ki manung sanba maitai na khundaba koktha amadi border town more da leibi state forcing da landana ba Koki terrorist na sem saba loire haina handak the media da phone ki ba thengna khre karigum asumba oirabadi Koki narco terrorist amadi Koki lalobu sing state force amadi central force tongan khaidoktuna thambagi mawong ama matam sangna ti urakli Masimaksu aronba agenda amagi makhada oiramgadaba mali thoklibe hingsa gi thawdo si law and order gi problem ni hairabadi state na thawsul poram khudimak yatum thuhi central force and paramilitary force ngasidi state lengakta mating pangnabagi damak ni haibasi punamona khangi luribadi mating pangnaba lairibi singna mapu saraktuna state Thugainaba Hotnabada mating pangshinugumna tawba sini Haokip yumsagaisa thasi gi tareta Indian Army gi Eastern Command GOC in chief Lieutenant Generals RP Kalita Awanungpok State Singi Numit Marini gi khongsata Impala laglamle aduga Governor Kumari Anusia Uike amasum Chief Minister N Biren gi tungan unadur state gi security gi matana khanakre mamang tha November 9 su gi interlocutor AK Mishran Lusingbu India lenga ki makhada leiwa IB gi Joint Director Dr Mandip Singha Tuliyauna team ama akhanaba aeroplane amana numidang Impala thunglakibani yamna maruoiba oiramgadaba mali mathang numit November 8 helicopter na Susampur satuna Indigenous Tribal Leaders Forum ITLF Susampur gi thaumi lusingba singamadi Kokijau Civil Society gi lusingba sing yauna mi pham pangthokit kari wata na khibano haiba khangde amung hana wari sanagani su haina khibani sekmok lauramdana Tuminna adum sakhra male Haokip irai numit su CBI gi akhanaba tim laktun Susampur amasum Bisnupur district ki lonabada thamkiba buffer zone satunu yengsin khre hai Yengsinba thijinbagi thabakti lepalaiti amaromda Koki militant singna maitai khultamna noi kapsinduna landabasu lepte ot naiba hatpasu lepte central forcing buffer zone area da kaidauri haibana singba yengsulambasu yai habadi ngamde lana si horakpadi ngasi fawda yengsinba thijinba lakhibasi yamkhre report loinamak Prime Minister office amasum Home Minister gi office di leiramlagani ngamlagani aduba ngasi fawba Home Minister Amit Shah na haiba lawba natana Prime Minister na Tuminna leiriba sini Haokip July 10 gi phamba Haokip parliament ki nungzumi phamna Manipur gi irang asigi matangna puthoknarakpada sarangna pathokre lengak paidiba BJP na di Manipur gi issue ji khanana ba thorang tawduna lei hairaduna Congress yon opposition parties in issue asida lumna lawdi haina su charge tawkibani Congress yon opposition gi maikei digi na house ki rule number 267 gi makhada khanasi haina taksinmani Lenga ki maikei digi BJP na rules number 176 ki makhada atin matam gi oina khanasi haibani amanama gi waphamna yakhidaba adu kari gi no haibati khangde upai leitabadagi Congress members in no confidence motion lenga ta thajaba leitri haiba motion puthoktuna ayaba phanglaba matungna August 9 na khana bawkhibani motion adu khanabada Prime Minister Narendra Modi wadi ngangki Manipur gi irang gi matangdadi pankhitaba male bere lenga na ingtapa puraknaba madi sakhotna ba hotnari hainadi pankhi male amasum number gi tangai fadaba leibena motion adu maithiki landi lepalaiti hena dum lusilakli
Prime Minister na BJP lusingbu Chief Minister N Biren bu thagakhibada lan asida Kokizau militant singbu lamjing liba madi makhoi gi thabakta sogol liba Indigenous Tribal Leaders Forum ITLF Susampurna waroba madi pianaba phongdokhiba media da thengnakhi hauzik thatare henjelaglaba sidadi hena mairi thokna sakhalakle Phong na Maitay Fruki Mayukta Langaki Mayukta Lauraba Maitay Kuki Lan Chief Minister N Biren Tukwan Mani Hairaba More the State Forcing Tazinana Hotnarakliba si Maitay Sing Kunda Laitana Sin Mani Hairaba State Forcing the Landava Horagani More Amadi Susampu the Maitay Sing Amuhana Kunda Laitahan Yaroi Tuan Langak Fangdriba Pauba Masana Langak Saragani Haina Phong Lauraba Pauba Karisto Bungam Lady Hanglubusungandri Tampak Lamdana Masi Masido Operation Sataduna Nongmai Bomb the Simbukusu Klai Kya Kongbalit Susampu district na miyamgi khongsata phong na paiduna law khongduna pukiba nungmaibuna sanaponi toiganni haiba ngami igi laman ina singnani koki tumna hatkani hana lawduna chatle do aikhoidina khoigi hayengi damak haiba banner gi makhada asibak sang taraga humdoi pareng sana androtana puduna sakhiba khongsat aduna anawba inot rama piba ngamloi haina khanmadi langani state manga gi election da Naikai Hiba Adumaina, Mapalam the Gis, Sankshilakpani, Haidiba, Kokizo, Narco Theorising, Su Taunoriba Kokizo, Lahulup Singi, Ground Rule Thugadiba Kadar Sing, and Beren Lusing but Langasi, Tazadi, Lauduna, Tonganbe Administration Tan with a phone of Mangzil Tariba BJP, Gitaret Yano Koki Emele Tara, Naikai Biu, Lana Sikudak Lepkani, Hainaba, Launaba, Maral Shinabagi, Mato Tararoi. Miams English in Punging Laitana, Ade Laita, Tatukas Tauna to Kunda Laita Bangamani. Yumgai, Taungi, Mawonga, Momo Nokladuna, Ladu Inaduna Saminaba, Manipur BJP Lok Sabha member Ani Puthok to Biyadi, Narendra Modi Amit Sagi Mapanga Kankat Handa Biyadi, Laubanadi, Miamna, Taningram Gadabamandi. Taning Badi Yorombe, Houses Parliament Kining Tamipam Satari, Haokip in Tokava, no Mitaki Haokipini, Handakna, Karam Tolagaba, Kangri. Lok Sabha Congress ki Deputy Leader Gaurav Gogoi na di Manipur gi issue si khanasi haina adjournment motion ama pishin khre hai motion adu gi maraibak tamangamdri koki singna maitai gi lemina ba sungam ngamlaru haidi maitai singna amu koki tumna hat kani lauri khangdreda haidi ba lauri ba si isam chamba khulaw gi mande ko adu hauskui na di myam pau su matang se lusin jarage masu myam puna no update ngai mina channel su gi mekedi gi myang mafam na makha ta na thamjari